Hello, I giving Baboyna may rakpum. Naham Pumas the Esorgi wapau tana bugida maglak piba and sigida magatagatari. Agi prathnadi, Nahak natak the wapau and sigima palna, Esorbu Nungsiba, amasung mahaki me, aduga mahaki singlup in Nungsiba sin. The Hagna Nahakin from the Nolukchoning badudi, Nahanataka the wapau asina. Nahanaki singlup the pipam topanaki commitment, amasung Nahaki singluki luching missing in makha pon pam tokpa adugi mahutisilhandigan. Adu wapau sigima palna. Nagising lupa hina nungsiba, nagising lupa luching musing hina nungsiba, adu quite maruoina, Esorda matik mangalig na maghingba punsi da chakot pa adu, eki prathanani. Ibang umaki wapau, taminas. Ephesians Ephesians chapter 5 verse 18 to 21. Aduga yu ngauganu maduda wathok lanthok lai madugi mahuta Thawaina thalal nakhoi amaga thagat esei singluki esei amasung thawai oiba esei na ngangno sakno ibungogi maphamda nakhoigi thamoi nungda nungsiba sagu maram pumnamakta aikhoigi ibungo Jesu Christigi mingda ipa Esorgi maphamda matam pumnamakta thagatlu Christabu kibagalunana nakhoi amana amagi makha pono ranatos Ekhoi Esorda nahaki wahida lakchari ekhoi Prabhu ekhoi ginungda nahaki thawai sangba thabak subiyu nahaki wahai ase chumna amasung sengna gyan tanaba amasung khangnaba ekhoi mateng pangbiyu Panaki thabak subibagi mapana Prabhu ekhoi gi pap sing utpiyu ekhoi gi asonba sing utpiyu Alu pungning hong na pangal pinabi pungning hong bagi khorang basu pinabi Alu asigi mapal na Prabhu nahaki wahai asina thajaba aikhoi amam da Prabhu nahak na tauhaning ba adu mayek seng na aikhoi bu takpi amasung tangbi Alu nahaki aning ba amasung apam da taujaba ngamna na bagi pangal sun nahak na aikhoi da marang kai na pinabi Alu ipa khoi maksing asigi mapal na nahak ina wang sunu aikhoi ina nem sunu alu ai hak ina nem sunu I have put in bang view. Jesus Christ ministry. Amen. How's it going? Kara dagi the Christian walk. Our young minari. If it's happened, manga gi chapter 5 gi verse 1 dagi the Christian walk. Nasigi numit se asing bagi di aroiba part or gido bani. Adu aroiba part ki ahan basarug ni nasigi nim de hoyeng minadis. So, I go part 4 book with terminal cracker in a name in the key with the chapter 5 verse 1 the nungsi with the thajablu walk in love. Aduga 3 the gimin pumatam the walk in holiness. And then makha yang pumatam the verse 8 the gimukre walk in light. Aduga mamang naman ne kona yang minaki badu walk in wisdom. Nungsi with the thajablu asing with the thajablu mangal da thajablu aduga losing da thajablu haiba khudingmak sing ase thajaba amana Jesu Christabu kanbi mapu amasung Prabhu oina thajarabagi maramna Esorgi thawai adu thajaba khudingmakta leiraba maramna amasung pangal pibiraba maramna Christian singi punsida haiba singsi oithopani adu akhona pamina kraba chapter 5 ki verse 18 dagna verse 21 asidadi Atoppa hai boy batagadi walk in the spirit. Thawaida chana bugida mag. Thawai gi mapa na chana bugida mag tani. Adu loy pamina ki verse 21 pa ki boy bataga sun ngasi no mi verse 18 amasung 19 ding minagani. So Christian walk part 5 first part. Mathangi no mazing the second part aminagani.
Adu kari kari oiba taragasu chapter 5 ki verse 18 dagna 21 phauba asigi mapum oiba warol aduga tongan khaidok badu ngasi nimda gona mo khaidok charam gani haibase no tobiyo aduga mathang nomaising lak matam da haibase wakhal taraga lak oiba taragadi henna mateng oigani adu badu gi mamangda aikhoina adu mathang pandu manga da yengminar matam da Christian amo oiba taragadi karam haina chatkani karam haina chatloi haina haibadu pona tambi ba takpi be khoyam noi adu haibase pona thajaba amana anka hotla kanda simplify gumba tawnana bagi adudagi di hence proof tawnana bagi maong da yamna kari haigani find x or kari find a value of x ki type tama piram the mathematical ki oblonda haib oiba targadi yamna mayeg sing aniga ahum tinjinaga manga ne manga phangai targadi aniga ahum tinjinau adugi mong ne mana jide pyramid se aduga just abstract thamam de pon nungsi bide chatlu haina har kanda karmaina chakadu no habdu sma mai sing hai mangal la chatlu hai madam karmaina mangal chakadu buno du hai aseng bide chatlu haina har hai batar karam haina aseng bide chakadu no losing na chatlu haina hai boi batar karam haina losing chakadu no hai bide yamna mayek seng na pol na macha khaina thajabasing na hai ba ekhoin ubu phang adu chil inaw sing hang na yam tatna asigi series asida ai hang warning to jaba adugumna hairiba chat pa haina hairiba khuding mak sing ase ahan badi nongma khak chalag lo sing du ba kari matnate adu nungti nimit khuding maki thajaba amona taibang pan ba sidi hinglingai matam khuding makta leiba jaga da leiba mafam da mi sing loina ba ithanta leiba singup sing loina ba khuding mak sing adu da nungsi ba chatpagi aseng ba chatpagi mangal da chatpagi adu ga lo sing da chatpagi adu ga ngasina thawai gi mapal da chatpagi adu loina ma ufam thoi adu ga hai bi tongan ba komla ma gi masung nate sem amane हाइब खुदिमक सिंगसे मफम अमदा matam amada mi amadagi thajaba amadagi pungja amada loinamak uba phangado jaga sing haktani ngasina mangala chatpa hayengna nungsibada chatpa hangchitna loksingda chatpa marowna asengda chatpa leite nungtigi amuktada adu haibase thajaba ama oiba taragadi Jisu Christu kan bibi mapu amasung Prabhu oina thajai ai Jisu masak khangi ai Esor masak khangi ai sarga kagani ai Christian ni hakrab khudima ki punsi de yaupam thoi upam thoi laifam thoi choice nate asi kanga si nate kangpham jaga amate leite sida khangi hoi marum kon bi sanak matamda si kambugi na si kambugi adu leite athan mangaktan adu hai basing asida ani subadana adu na kaino ai warning do tongan mo samda pali khado kan hingado ne haibado adu natte badam punong de hingado ani subadari hai ba chatpa se ai khoi gi pangal sung ngam Esorda thawai sing bagi mapa Christi thawjagi mapana Esorda pangal adu haiba khuding mak sing se oiba targa su aikhoi thajaba amam oina thabuk subam thoi losing da chatnana ba nungsiba da chatnana ba aseng ba da chatnana ba aduga mangala chatnana ba now haiba se kan haiba targa di Esorda pangal khatang pi Esorda illaga khatang leiba aduga aina krem tawdaba adu natte This is Christians' daily business. Nungdi numi kuya magi Christian yin mathaw ni. Mahal masida adu kuya numi yang matanda Esorgi pangal, Esorgi sovereignty, aduga miyo be kuya responsibility. Yan may sing ubo pang. Now, Esorda ingam ngamani man ohen wani mo ohen ngamani kuya punsi thon ngamani adu ai se adum Jesu Christ ki sakam man onthok pin hai boy ba target onthok pido adum leban yes adu loi mak lande chumme adu tang khaim la le kari gumba adu tawrani ai Jesu Christ ki sakam Esorda onthok pido leirabani mamni ma mati mangal da pangal wa tabarina haina hairaga karim ta hona da ba maong da asi ya thang thing se in da ba maong lei boy ba target adu oi thoi Manipur na sida pirba kaman ase kaino chat na bane
Kanala piba kaman Esorda piba kaman nate thajabasinggi da. Kanano chin thiyo du se Esorda nate Christian sing. Kanano loksing thiyo du se Esorda nate Christian sing. Kanano mangala chat ka du se Esorda nate Esorda mangala chat. No, he is already light. He is light. He is a source of light. Mangale mangalgi horak pamne mangonda ne adu kanano aikhoi da chan namgi da mag. Kanano nungsina ba ya thangpir se Esorda nate roina. Mabu thanjar bagi maram na aikhoi da. Aduna haiba punsi asida we have to pursue as Christian to live this life. We are responsible to pursue this life. Asigi punsi ase hingna bagida make tanjaba adu aikhoi amamgi ithone. So hai mo kudimos na pola matam hai matung adu da kramana chakani mangala kramana chakani kudimos na hai matung ngasigi from verse 18 to 21 as the man Atoppa mong hai pusina kana Thawaina thanba punsi chana bagida magta. Other verse 18 the verse 21 powers the quick hung in a beba acho waro handagi sandega mathangi no my mathangi sandega they couldn't enemy gaduba acho one big thing to this in Thawaina thanba thajabana Prabhu the esei sak-i thagatpana thalli amasung Atoppa thajabasinggi makha polli. A spirit-filled Christian sings to the Lord, is filled with thankfulness, and submits to fellow believers. So verse 18, 19, 20 asida Paul na yam mayek sing ba command sing loina magpi adun adugi matung ne ko yang verse 18 Thawaina thanboy. Simple. Be filled with the Spirit. Thawaina thanboy. Verse 19 Prabhu the thagatpagi esei sak-u. Sing to the Lord. Now Paul literally means it. Oh. Esei sa-uana harje Atoppam to ham. No, esei sak-u Prabhu da. Verse 20 Esorda matam pumnamakta thaglu. Give thanks to God always. Esorda matam pumnamakta thaglu. Verse 21 Atoppa thajabasinggi makha pollu. Submit to fellow believers. Yamna lude. Achamba wahi ngaktane achamba sengba yathang ngaktane. Adu kariguma koina verse 18 dagina verse 21 pau se park po iba tagadi verse 18 the Paul gi magi yamna mayek samba command sing Thawaina thanba punsi oina bidam Thawaina thalhanna na bagitamakta. I think verse 19 and 21 pau is the man deal to kaduri se kaino haba taragadi karam haina Thawaina thanba mi amana chatkani adune. Karam haina khangani. How will we know a person or a Christian is filled by the Spirit? Or filled with the Spirit, binding with the Spirit. Me ma say Thawaina thalli karam haina khangadino. Adu ngasi numit ekhoina naina basi de maru in verse 18 and 19 asidi yengadu maram na achoba jagani ne khon yengadu hambe Thawaina thanboy be filled with the Holy Spirit or be filled with the Spirit. Verse 19 Prabhu da thagatpagi esei so hanba Thawaina thanboy. Now kona verse 5 ki chapter 5 ki verse 18 parakpa matam da phona kare aduga yu ngawganu karigumba aikoi wakal khalaga pawa da karom de no pol na se yu ngawgi wari pusale je khanbe yai maramdi mafam se pol irak pamong se ihan han heg yengba matam da di pura strange oi ngasai da gi mana nganga misikri no isam sam hada verse 15 mamang no majing the passage to the pass maram ba apang mi sing mo dina asing mi sing mo dina koina karam na chatpagi haiba cheksilu achaba matam leizahu maram di matam phatte maram aduna apang bo oiganu adubu ibungo gi ningba karino haiba khangu na apang ba oidana matam leiraga isorgi aning makaino khanglaga apang ba gumna natana asing ba gumna wakal khantharaga aduga nena tana akoi bit leibaduna karino apapata khuding mak sing phajana yenglaga isorgi wahaiduna standard oragi hingba punsi mahing aduda hingina gidamakta ne pol haise aduga ikang khangawdan verse 18 sida yamna practical ibmong yu ngawganu ma haise
Is Paul making a mistake? Nothing. Paul mistake over nothing. He has a purpose. Purposely. Kaino the purpose. How about the makha tan yeng minas adubu yathang siya yamna clear you ngau ganu maduda wathok lay or otherwise hypertargadi you ngau ganu maramdi maduda wathok lay adu ona tare man haisne kari be filled with the spirit karma matam ko you ngau karma matam ni ma se you ngau you mayam thakchil laga na you ngau aduna thaza bejil inausing asigi verse asina maram oraga verse 18 asida yamna mayek singba command ne adu gar baje Ephesians bandu manga ki pada try panch de khaktang mayek singba nate Esorgi wahai na thaza basing na you ngau ba se yade adu gar baje thing yamna strongly ko khajikak nate yam strongly drunkenness sin aduna mafam asida pa concept pa polli wise na so yamna mayek sing adu bai khona tonga tonga bible gi mafam da yeng bo ba tar ga di samna loina mo yeng da bo ba tar mafam ani khatang de gi yeng se amana ari bo na ba adu ga amana anu bo na ba da gi ai khona ari bo na ba da Proverbs chapter 23 verse 29 ni 33 book pa bo ba tar ga di mafam adu ai khona u ga do ba se ai ba duna yu ngau ba mi amagi sokchil ba maha ki punsi adu ga adu khakang sunatana mahang adudagi lapna laina bugidamagta yu ngau dana bugidamagta yathang bibida khoina uba phangi adu yengse karam haina tawi yu ngau ba si karidamak ibung ma ki wahaini yadri basana habida so Proverbs 23 gi verse 29 dagi na 33 power matam mato sigumna iduna lai kanagi awaba leibage kanagi puning wabage kanagi khanna chaina basing leibage kanagi wakat pasing leibage maram leitana kanagi sokpan ba leibage kanagi mit ngang bage makhoi di kanaka ngang lise paro ibnu pa tuna adum pakhompi makhoi di yu kuina thak iba yansilaba yu thiba chatliba makhoi ne yuna ngang labada madud yuna ngang labada maduda yengluganu Tengota machu pajarabada maduna ningthiba changlabada aroibada madu lingumna chi lindu gumna mahu kamsali na ke mitna angakpa potsing ugani angakpa haina haibase yamna phajabagi angakpa nate maring marangba masek naidaba adu yamna confuse or mongsing lona ubodani mafamsna haibase adu naha ki pukningna seranaba wansing ngangani strongly commanded against drunkenness. Harvest hakchang yu makirom dane. Harvest ari walam na bagi matam da power iriba nupa sina su yang mason hai aduga Jesu Christina lukpanu kun mathagi pada kuntra mari amasung kuntra manga da magi sebok sing da mahangna aroi matam gi matang da wari sing tambi matam da hai matam da yamna cheksin hai karam mong hai yengsi chapter 21 verse 34 amasung 35 Chaman thakman bana yu ngau bana amasung punsigi langtang na bana na khoi pungning lumhan dana ba amasung numit adu ikhang khang ho dana na khoi na thakta laktana ba na khoi nasana cheksilu maramdi masi malem da leiba pumnamaki mathakta langumna lakani kano se Jesus Christ haise man aru matam orak matam da karamba mo ong tabang pan basi chatnagani karamba mo ong da ogini haibu khudimok sin loine ma hayadun mana magi se boxing sida har sine michel khang munne yeng haibu khudimok sing se adubu karigum haibu ni munne yeng da bida ma tongan Jesus Christ na haibu du munne yeng bagal loine na checksin laitana ba mit kradum yeng hangado ba aduga attention do distract agudo maram sing myam ne adugi makte yu nga bo so ma yawe adu oiba taragadi karino hai basi thajabasing asina tapham thokpagi maram adu tapham thoi Jesus Christ na hai se asi sodana tholakani taibang pan lu silakpa matam da hai basi na khoina uba phangani adubu na khoi ai sebok amo oina hai riba lan gumna lakado ba ase na khoi punsde ingak oidana na bagi da market checksin na michel khang na ningmang tum thakha loina magyangaga yamna checksin ma mong leina bagi da makta na Jesus Christ na Hi, say, Adu Harba checks in the labor, Adu labor yana with the Martin, you know, when Jesus Christ is.
Yeah, physically drunkenness is sin. Adubu tongan mong nekuna yengado was kain habatagadi. Haiba ibu maki wahi as in if magi but the taraganipan the thajabasinggi you now the nabugi the makta haiba yatangase ajumbane asing madam sun ket the yanjumane. Aduga haiba se ekuna topam to e tapam to e aduga infam to e. Oh, tapam topam amasung infam to. Now Christian gi matung ina aduga Bible asida if you hear something you do it tabaga taubaga manai ningsing maga taubaga manai so always taba khudi maksing thabak on thok do adune pon hums da harise adune khoi de ibung ma gi waina pamas Maramdi Christian amana apaba thabak amana tawribase mayamna or samasna phai haina bagi maram or mayamna aphaba oina tawri haina haibagi maram tawbagi adugi maram nate Christian amana apaba thabak tawgodoribase adu marone Christian amana apaba thabak tawgodobagi maramdi Esorgi wahaina apaba kawbagi maramne A Christian do what is good not necessarily because people around calls it good but because the word of God calls it good Maran tabang pan me ko bidai ba mi sing na phai hana ko bu khudi mu adum phaba leite adu sorry why na phai ha bo ta gi phai isor na taw gun ha bo ta gi taw ro kar gi dam adu taw ro do ba thaba am oi ba gi maram ne mi sing na haning ba hai mo oi ba ta ga su adu le chel ina sing har ba se yam na mayek seng se khoi da Christian amo ne nang am sung ne tabang pan ba se de hing ba matam da taw ri ba phaba thaba khuding mak sing ase o imana tor man ipana tor man ni adu ga lekana tor man samas tor man man phai ni adu gi maram na kari anmatna that is not the ultimate standard Mayam accept on raba wahi mani mayam accept on raba achumba man habi gi maram na aphaban habi gi maram na tawba amatna te adu Esorgi wahi na tarang khangna amasung tarang sing mayek sing ham na bagi maram adu ai wang de na no to raba thabak sing amasung Esorgi wahi in gadoriba amasung tawgodoriba aphaba khuding mak sing da kari gi damok na tawgodoi mayam na pai hana ver na tragana kari gi damok What is your standard nangi standard to kari no aphabagi Samasna tragan sorry wire. Ahan badu or a con blue with a target. Sakot Padargarli. I don't know, Mapama said the higher was yam mixing you now gonu. I said the gay hen hiding a cream to later. I do carry them with you now. Paul now again, Paul is a very wise pastor. He knows the heart of people. As he have over the target, mean a carry. How can he so he answers it. Ultimately, it's the Spirit of God. It's for Thawaina. We also see the personality of Paul here. Manungda, ma argue them to masana masabo. See, matam. Oh, and see, I have to answer before the question. Paul lisang sitlubagi Proverbs 23 quote tobagi or Luke 21 quote tobagi so matau tade maram haibu khuding maksing the mana haibu wahi aten basit loiram chutul karino maram di maduda wathok lay or English debauchery karino what is this karino wathok haibu sagino wathok haibu karim tane tangdu leita dana wakhal yaudana amang ba moong di hingba adune Simpson haibu batari haibu wahi simak Luke pandutara magi October Masani Pagi Pandam decision. Carmina Magi Punsi, Mapada Man, low way of Magi Circle, Loyal me Atoppa Miriam, the Selaka Magi Punsi Carmine hinging among the tanning missing a Tamine, learning the missing turning among the Tae, turning among the Tame, Magi Punsi, Aduto, Tamba Kuding Maxing, Adu Magi, Aningba Magi, Apamba, Adu Wakalama, the Canada Asi, Obatagadi, Kari, Tolok Kari, Amata Kande, Tung Mang Yeng, de Anduga Taka, Amata Yeng, the all, Lehore, Chato, Nungai housing, Nungai Horag Lore, Housing Pel Horag Lore, other the I Ning but Tungoraga Lore, I Harao Horag Lore, I Apamba Pangoraga Lore, I Karam Horag Lore, I Apamba Kuding Moxing to I acquire with a pig Tana Tamoraga Lore. Pesale, the Marubiame, I don't know, Marubiama di Yare. I think more than man, Lenny Punsido. Chumigo Mapagi. Mapamdagi Maki Saruk when a man low crab cooking muxing the marker highness in Sister Boy Batargadi. Tongamom or when I do Matodum the Bible and say Magi Punsi, the Kraman say reckless living. I think Homes the Hans. You know when I do a chap on a Punsi do Hingle. Kana Amata, you
와 파나얌 ngang mi oiba taragasu wazau ngang mi oiba taragasu mapunsigi English ngang haitaba mi oiba taragasu koi si lekai dum urabane English spoken class ki the nim hek thokna bado kare English spoken class na lising mari mga tingu kaisu mathau ta de packet ama khaktene mathau tar je full English class si chilina ina sing asini yu na to thabak si Martin Lloyd Jones go by sorry told over Pam Clay Marcy doctor or a miss or man told to ring among that other man who was no but so mine high wine is not a stimulant but a depressant I believe namthana bagi pon karamana namthai akhoi wakhal khanba ngambagi aduga akhoi gi apapata khang wakhal khudingmak sing loine mak pangsan halaga kari haigani pangmadagi pangma sujangi pangmadui mong na thamba aduna yu ngawring ida yu ngaw go phunaba matam dasu kaido mi khradi anaba kari ma da khangde karam kan anaba mayam na karam kan thindu yu ngaw bodo phara kan see insensitive to the things around akoi beda eba khudi mo sing kari ama da khangde ba mong aduna lupanu tara manga da October macanu pa ando hingi ba punsi mai hing adu yu ngau bagi punsi ni ma pung kun mari yu tham da badi yai adu man ma ki lantum sina mong adu man ma ki mapa da ki chat khil mong adu man ma ki punsi le mong khuding mak sing adu pung kun mari numi tare ni yu ngau bagi punsi mai ni man hingi ba oh adu oi ba ta ga di asin ta le se karino literally yu thak pu do khatana te or yu ngau do khatana yu ngau ba se thak ta ngau ba yai aduna haibe ko mamangi section verse 15 dagina verse 17 adu the Paul na apangba sing oidana asing magum na chatna bagi aduga haibe mafam asida Paul pusle be yu ngaw bagi punsi asiga yamna connection le kaino connection se yu ngaw sing krama hingi apangba magum na aina chali sina karai dano khong na thangli sina karai dano chung na thangli bra ise ai gi thangli bra se ye na thangli bra oi na thangli bra adagi ai kana kana phaminari ai kana kana chaminari aduk aina chai chale lambi jina sorogla leirakla gari lai bra lakta bra gari am ta khangde hairang chat kani yu ngong gi bo oi ba taragadi sorog thalle leirak khele that's how people walk right adugi pusu mamasde making ubang adu yu ngong ba sina tali ba se kaino hai oi ba taragadi khudum chandaba punsi man yu ngaw kana amata masana masabu control tawjara kan hingzaba kana amata laite khudum chandaba punsi adu mo mari na ai punsi adu apa khanthaba ngamdaba adu wakhal mamsinba adu matam paisa pangal khudimang manghanba apangbagi punsi adu ne yu ngaw ba sina takli bas adu yu ngaw ba gumna hingba punsi aduna karigba go hingba punsi isa khudum chanjadaba maongda adu maong maril naidaba maongda apapata amada khanthadaba maongda adu wakhal da amambagi wakhal ga loina na punsi paisa masung matam manghanba glone hingbo bitai adugi mahaidi apaba amatore amanga ta ngaktene aduga kre wathok lanthok ngaktene aduga aduga haiba sing se chili now sing hakchang gi oiba yu ngau ba adu khakteng na tana thawai gi oiba rom da su asokpa mayam ne marne kar gi dam na ngasa gi lam sing kari khudam hakchang khudum chanjada bagi punsi adu mong waril nai da bagi punsi amamba wakhal hing bagi punsi matam manghan bagi punsi apang bagi punsi khudum sing kana gi punsi no karam bagi punsi no Isor khang thajabasinggi taibang pangi Krista lak thajabasinggi punsi adu oiba tagadi kari gidam naktu maru one thajabasingga yu ngaw dana bagi damakta polna yathang pi beje hoi chume wathok lanthok thoi adu sune adu atoppa maram de kaino haiba punsi adu dane ai khoina jisu Krista bu kanbi mapu musung Prabhu oina thajringai matam de hinglamba punsi adu ai khoina phanlak taibang pambagi oibrom da gyan tarambo oiba targasu isorgi oiba hiram khuding mak isorgi aning isorgi apam ba gyan ta dabana maram orga ai khoi bung ma ki mamang da apang ba gyan ta da hin mong na punji hingba mi sing ok oiram isorgi aning ba kana khoi thiram de isorgi apam ma kana khoi thiram de hakchangi aning ba hakchangi apam hakchangi oiba khuding mak sing ngaya ki harau ba ngaya ki nungai ba ngaya ki ikai khumna ba ngaya ki zing lau punche do idam hingin ba punche sing se
adu hai budun kadu mang liba singi punsida ngasi bawo Jesu Christ bu kanbi mapu musung Prabhu na thajaba singi punsida adu Esorgi aning bagi wang mada adu Esorgi aning mado kaina ba ba khanda daba makai hingning hing maong na tauning ba thabak sing tawduna pap sing tawduna hing ba punsi du kaina mo koina phangli bese Romeo da pona ba gumna Esorgi asaw ba nungki khudingi adum paikhatle adu punsi ne ko ninglim ba अदुगे एखोइबु ख्रिस्टगी बलिदान अदुबु पापतगी पुनि होंगना थाजबगी मपान ईश्वरगी थवाइगी थबक सुबगी मपान एखोइबु हंदोपिरे एखोइबु कनबीरे एखोइबु तोंगान मफम अमदा थंबीरे अमंबु ओरंबा मंगालरे नुंसीबा हायमदबा नुंसीबगी मफम एखोइबु थंबीरे सेंगदबा पुंसिंगलंबा सेंगननबगी दमाते एखोइबु कौथोकपीरे अदुगा पंगलंबा एखोइ असिंगबो ओइना एखोइबु कौबीरे अदुना करिम एखोइ असिंगबो ओइबा तारगदि यु ngauroi Mani maduna purakaduba consequences sing adu Esorgi mati mangaloba kari mato oide adu ba khoi isane sab manghanjabagi ngakto oi Tinaw sing Pola mafam asida wathok lamthok thoi haina haiba khudimang sing se wathok lamthok se kaino pap natanadi What is this debauchery but sin Adu thajab nangai thajab oiba taragadi adu khoi mangal gi macha sing dharma chenbagi macha sing oiba taragadi ai khoi digi tholakadu badu pap oigidra oiroi dharma chenbagi thabak sing oigini dharma chenbagi mahai sing oigini mangal gi mahai sing oigini adu asi punsi sine yunga bu punsi sine de adu mada puthokte aduna hairiba ase yu ngauda bagi punsi ase thajaba khuding maktagi upam thoe Atoppa dale yu ngau bagi punsi ase aduga yu ngau bagi chatnabi habit ase thajaba kana amatagi punsi dagi thajaba mi ama hek dagi upam thoktaba khaknatana lepham ju thokte Adu pona negatively kare you ngau ganu or what all thokle that's negatively saying but he asserts positively again Paul verse chapter 4 gi akoi urako phangraba putting on and putting off adu picture adum uba phange if you take out something if you put off something unrighteousness put on righteousness sing the sing lo thop oiba targadi asing man mahutchilan adu ma mafam se pona tabis Okay. Karigumba yuna ngauroi doba yuna thaloi doba aduga yu ngaugi punsi hingloi doba oiba taragadi Esorgi apambase aidi yu thakchadre aidi yu ngaujadre aduna aisi phare aduna te there is no middle line idleness kinate kino pon hai se Thawaina thal yu ngaugi mhota Thawaina than pham toi Adu mafam asida pona piriba alternative se kaino hai boiba taragadi yu ngau bududagi henna phaba henna harau kadoba henna nungai kadoba henna ningthizaba dune pirise karigam kana ina haibugi maramdi kangmu kharam amrani ka yu ngau na yu thaise karigi dam na nungai na bugi dam ka nungai ba thiba shanti thiba no pona na de adu amatta phangoi nasa manghan jagani punsi manghan jagani nangi imung manghan gai nangi kayo lekai manghan gai nangi nachina manghan gani aduga nungsiba mangani lawsingam mat lairoi nangi nungai ba thiba matam depression do ba matam khara gi yu ngau matam adu kharabudi hari ngau nungai re ai mangai re nungai ba ai mangai re harau ba ai mangai re phan ba na leme adu nisa hangi ba matam da ha lem ba wa ba du gi kok thong ama he na lakani adu kana pona no adu mong do thajab amoi harau ba thifam nate amorom de pona haise kana Christian nangam sung Christian oiba ta gi ai khoi gi harau pham mai khoi gi nungai pham mai khoi gi penthok pham mai khoi gi matam len pham ma se taibang pan amasung asigi manung do leiba Esorgi aning bagi wang ma leiba pot sing dagi anmat nate ai nupi nate ai gi icha nate imung nate career nate paisa nate izat nate ikai khunu nate adu bakari Thawai asing mana thanbagi punsi adu khaurangba
to desire God, Esor with Hawaii book around other Muhammad the higher say, Kariguma, you know what the higher people on the order, but Maramna, say, I don't know the people, I know Koi, the quiet give up the Koi, Harabum, Pang, Lobano, Nunga, Hangatoba, Hena singing the way, Hena Nusima, Hangatoba, Hena Pangatoba, Hena Mahayang, Maram, I hage. Let me tell you this alternative: be filled with the Holy Spirit. You know me, you as in a me mirol tahande, mirol nangande, you know was in Adabu, Thawaina thanba Esorgi apamba matung in me, do no we punsi them with hele. See, that's the difference. Other commentator Amana Sumana High, so English the cutting sang Eden Panzer again. The Christian knows a better way than by wine of being lifted above the depression and joyless monotony of life. A better way of removing self-consciousness and quickening thought and word and action than by the use of intoxicants. And what is that? It is by being filled with the Spirit. Commentators in Hajj High Boy Thajaba Amana, you now bagi maong the natana, you now ba adunatan, adudagi hena paba, Maki Punsibu, Harau Hanba, Nungai Hanba, Pento Hanba, amasung Mahayan, when the Maram Amakangi, Nisanate, you nate, Hiram Thankbami, Hiram Amikanate Adubukari, Thawaina Tanamba. What is a remedy for taking pleasure in God? Be filled with the Spirit. Isorbu mahake be hiram sing aduda harau jabagi penthok jabagi aduga taibang panbi awaba khuding mak sing asi aikhogi nomono mi thangnariba ningba thungnaba sing khuding mak sing asi pendaba khuding mak sing asi aseng ba ngajafam aseng ba harau pham aseng ba tujafam du karai dano karino Thawaina thanbagi pungsi. That's it. That's the remedy. Aduni. Atai karim talete. They karim talete. Again, a very clear command. Yan make sing ba yathang Thawaina thallu. Anu kaino Thawaina thanba haja kaino. What is this? Asine. Esorgi achumba amasung hiram sing adugi mapalna Thawai aseng bagi thabaki mapalna Esorgi amasung Kristigi saktam do onthokpa aduni Thawaina thanba haja. Amu kana ai ha again. Esorgi oiba achumba amasung hiram sing adugi mapana Thawai asenggi thabaki mapana Esorgi amasung Kristagi saktam da onthokpa adubune becoming like God in Christ through the things and truth of God by the working of the Holy Spirit. That is filling with the Holy Spirit. Take it in the Esorgi oiba hiram singna maki achumba sing aduna Thawai samuna aikoi amamgi punji thabak subagi mapala Esorgi amasung Kristaga manaba mak makhogi saktam do onthokpa aduni Thawaina thanba haina haribase aduna hariba Thawaina thanbagi thabak mafam sida pona iba moong se amuka kang taroga losan bodu natte. So hariba sida ikuna adum yengbo oiba taragadi theology gi oiba term da already but not yet haiba makhagle oiraba adu oiriba already oiring but not yet oidriba phangni phangye phangdo budum layer adu phangwajun darkar layer some haiba oiba for example I khoi se Jesu Christ bu thajabagi mapana Esorgi mang dharma chenba oire adu bu nungti nimit khuding ma ki I khoi dharma chenba chakhotpa darkar lai kandara. So that is already we are already righteous, but we have to grow in righteousness. Adu mafam sa pon ulibisu. Now, mafam sa pon na Thawaina thanlo haina haibase Thawaina thanlo haina haibase da ai khoi da laitaba ma haiba natte. Already but not how we are indwelled by the Spirit. I khoi sorry Thawai ai khoi gi nungda leire thajaba khuding makta Jesu Christ bu kanbiba mapu amasung Prabhu ne thajakrab ne pum khuding makta ngarang thajarakera ngasai thajagera haujik thajagera nahan thajagera chahi manga thajagera duga tara yamang thajagera whomsoever ina kunba lairaba sahar macha khung macha paisa paiba paida larik heiba haitaba apang basing khuding mak sing adu kare
Jesus Christ thazaba oiba targadi Esorda Thawaina laire. How do you know? Chapter 1 verse 13 kari hai we are sealed by the Holy Spirit of promise. Aikoi thazaba khudingmak sing ase Esorda Thawaina chummo oina nambire. Aduna aikoina seven of faith dasu pamina khibidong asigi numita. Thazaba khudingmak Esorda Thawaina baptism tawrba iruplaba mi sing. Esorda Thawaina baptism tawdriba thazaba kana amat leite. Mayam lay do akoi makha tana yengminarakeni mi sing haiba le singlu khardadi you have to be baptized by the Holy Spirit. Aha! Christian with the moon has no Christian over the Jesus Christ can be Pangana, Jesus Christ Hazard Hana to make a Sukai. I don't know is Jesus Christ get Hawaii and baptism to but their car lady. Isorgi why the Yaudaba, Isorgi why in a Tambidaba, Lana Tambiba, Noropti lak, but Tin people missing a Tambiba Aranganido. Kariguma nang amasung ay ese ibungo maki thawai the baptism tawdaba oiba targadi. It's very simple. You are not Christian. Isorgi thawai da iruptaba, isorgi thawai na baptism tawdaba kana amata Christian nate. And that's what regeneration is. No pok pa said no pok pa said isorgi thawai tabag subi bagi mapal na siramba hingahan ba nungi tamoy palam ba hogahan ba adugi mapal na no pok bagi mam na apuwa pa odo the thajabana amasung pungning hong ba aduna adu pa aran kubam phangle adu obita karino torubido thawai aseng mana karam han ai koi gini no pok bagi thabag odo sugani mahang ai koi leite boy bata gade. See, I mean me. If you don't know the Bible, you are very, very easy to be deceived. It's already why gang the boy with agadi asigumba yam attractive oiba lana tamibis yam la na koi dum putoki. Other than kang those. No. Every believer is baptized by the Spirit of God. Aduga thawai sang mana baptism tawruba sing adugi punsi, or in one sense thawai sang mana thallaba missing aduga thalliba missing adugi punsi kari ko gani hana happen in verse 19 20 21 the mayik sing harakadis aduga you will be surprised kari gumba thawai sang ba kan bi phangbo oiba tar su thawai sang mana baptism to badar ka lari hana khang mis o adug baptism phangbo oiba tar asisi u do hana tongan ma mong bible na tambi deba mayam tambi sing yu tag le oiba tar you will be surprised how Paul is very simple and very, very clear in verse 19 20 and 21. Other women tambi ba khudi mo singdo list amata yaude Paul ki list sida. Adu har ba sigaino amuktangi nataba adubu nungti gi oiba thawang amane thawaina than na bagi thalan bai ba se adu kaino ai khoi nungdi sorry thawai leire ko adugi mapal na hai ba thawai do khoi nungga leibagi mapal nongma gi punsi de mangona chakot pa ase khoi de upam tai adun mafam ste pon haims adun thawaina than bai haims kari gidam nok na why kari gidam nok na khoi nungti nimit khuding ma ki thawaina thalhan ba darkar leise chele ina us confuse oi bikeno karam hane thawaina thalangani haibe khoi yauraktri ai khoi na nai re se thawaina than badu kari no adun nai re se it's already but not yet thawaina leire thawaina mapumona leire thawaina leibedo ai kok te ton phawgi thabak jaga se bodong leib kok ma padi leite natte kan honara kan honara kan kok ka yorok do bunate it's already here it's in our being ai nung de yaure adu thawaina thalan bhana hives in one sense it's talking about the work of the Spirit in our life conforming us to the likeness of God in Christ. Now, this is something that we have to do. We all are unfinished projects. We are undone. Chapter 4, verse 12 and 13. 12 and 13 pawda thawali thabaki damak asing misung mapung phanaba Christigi hakchang sagnabagi damak masi aikhoi pumnamak thajabada amasung Esorgi machani phabu thajabada amato oibadu yaudu phabu mapung phaba mi to the mature manhood in Christ.
adu kai oidri ai khoi Krista da leire Krista ai khoi da leire Esorda ai khoi da leire aduga ai khoi su Esorda leire adubu ai khoi Krista gi saktam on thok do wa Esorda saktam on thok do adugi mapung phaba oidri mapung phaba leitri ai khoi thain ga do pap sing ai khoi punsi da leire hongdo ko do asoi sing ai khoi punsi da leire aduga Jesu Krista makum na mana bada yet liba pap sing ai khoi akoi bada leire so aduna maram orga nungti nimit khudingi nong nong bagi chapa mi par asida Thawaina thalhan thabak asi amasung Thawaina thalhan bagi mong usde ko hingba mathau tai that's very simple kari gum karam khana si ko lep kani when we attain the maturity in Christ Christ the mapung pa amas to karam khana in our glorification ai khoi hakchang asan matik mangal hakchang adu glona Christ ga panmina matam sarga du di asi punsi se khoi the mathau tar ro adu yau du phawde every day we are to fill with the Spirit through the working of the Spirit. Here's the irony. Thawaina thalangado ribado maha ki thabaki mapana. Thawaidu ki thabaki mapana aikoi thawaida thalangado bani. Aduna hai ba Thawaina thalanbagi thabakasigi haurak pham amasung pangalase han mamang hai khrabadu nangai pangalate hakchang ge miyebagi ba pangal na matung inba amat nate adu bukarina Thawai sing badu magi thabakni karamba moongda hai river Esorgi Thawai gi thabak aduda aikhoina yazabagal lonena aduga aikhoina haib inbagal lonena isa si pesenjab adugi mapana ko chakko doribes adu obidar karmaina ko chakko ni karmaina Thawaina thalangani how are we to feel by the Spirit karmaina thalalo asia ai hanaige ayamba churches singda or ton da khoi khangba sing sulerang mani TV da uba dagi channel singda uba adagi di asi gumna thajaba maru sing khoi marta lam karmana thalan gani no amba ni thalan biu thalan Thawai thalan biu ate adu man ngoi oro concert amma gospel concert amma chalaga pi oro dar khu thang laga thalan biu Prabhu thalan biu nangduna thalan biu laglo he Thawai sing ma thalan biu nate adu imong duna sunya yaro adudagi ek the thanna bane nixan bagi maong na chung bagi mapan su yaroi bora nate koi punsi se hek the kausal laga nik aga chung phallingai matik Esorgi Thawai sing wisin ngak yor mo beta chung khar chung bo beta makha khwang yor aduna mung thalhan ba adu nate aduna no that's not the way kamain thalalo ngasi gi mang na Jesu la amaga aingon da si hairame ngasi ei morning devotion tabu matamda maseng marang ba sam jom lauba adagi ngorong obu pizon set pa mana harga si hairami ngonda mit pang thok poda thongnau hang boiler so aduguma amadanate harba coding mak sing aduna Thawaina thalhan ga do mong amatanate phanayam chombo bata ga targa ju humang targa tokni sak chang ne bane nate adu Thawaina thalan karman thalan ching ka ba thau ta ne adu dagi di Himalaya kara kan da dhyan tar bagi mathau ka sita le you don't have to do extraordinary things we don't have to do extraordinary things to be filled with the Spirit. We do simple, mundane, ordinary things commanded in the Scripture. Come on, Thankani. Esorgi wahigi mapan. That's it. Concert sunyaw yaru the boy batar gisu. No am lagi numita bu mala thebegi da thalan biu Thawai sengwa lagu thalan biu nat the boy batar gisu. Adu dagi the extra revelation phang the boy batar gisu. Late extra revelation late ko karin sel do oi batar gisu oh yam anointed oiba wari jang yam anointed oiba kaino preacher am lai aduga mag lai yam anointed oiba worship bene chala je hek anointed phangani phajare phangani paisa mayam tinga ka na chalorani adu chatrasu ye Thawan thalanga kaman thalanga ne Esorgi wine adun jakona Colossians chapter 3 verse 6 in the paki let the word of Christ richly dwell in you. Esorgi wine pang
Thawaina thaningbra Bible pau. Thawaina thanbagi punsi de experience tauningbra Bible pau. Zing zing launingbra Bible pau. Marandi concert adu the music na light na folk light na hum la hanbagi wa khaktani loy adu loy kibada mayam na ai thawai sang ba phangena jagoi saba mi adu gi maning halaka na chin mi mayam adu ga adu lo salakpa matam da thangna ba conference ama da or revival ama da thawai sang ba phang khud ani thangala ga maning alag ma chet usala ko chen gi mi adu ga next sahi gi revival da hang matam da chen gre Atoppa nu pa da see adudagi Thawaina thalli mapi oroda pan chong gi mi adu mathangi chahi gi conference am da lak ka do back side chat kra no Thawaina sing than bagi maram na te that's just emotion ibung maki why is the Krista gi nungsiba nang ai gi pap Krista gi nungsiba amasung ibung ma na koi do utpir ba thaujar khuding mak sing isam sam nai bo da Ephesians dum amagi pada ahum gi pap matam da Esorda Krista gi mapan ai khoi pine bi ba thawai gi board khuding mak sing adu ai khoi na phang ba da matik cha koi pap chen ba sing ma gi asaw phang ba da matik cha ba sing ni adu ga nang ai gi da mak ta pap khang da ba pap taw da ba pap ya da ba amasung pap ta gi tonga le ba Krista da nang ai gi da mak ta la kre hing kre si kre asi da gi hena thamoi sokhol loi do ba asidagi hen emotional feel to roido ba asidagi hen ai khoi gi pi ta haloi do achum makai lei bage pap chen ban na ki damakta pap yaw do ba Kristna ikai iki nangduna sikhi ba adugi achum ba aduna pi ta handraga concert amma da chatlaga jing jing la hala kan da pi ta hala kan Thawaina thalli hai bo ba adu minam mane very simple one. Very simple one. Bible luhan li jai khoi ni. Isori wai na gai su luhan li jai khoi ni. Kamana lo sa make sing ira ga ya bu phau ba si da ngai ko do da me am to na bin na chal de ya bunte. No, that's not the way. Kamana thangani Esorgi why my why pasaba nainazaba wakhal khanjaba wakhal tawjaba asida isabu lupsin jaba khuding mak singa sigi mapan so we can live our life of being filled with the Holy Spirit only and only by the word of God Esorgi why khaktangi mapana aikhogi punsi se Thawaina thalhan magi punsi to hingba ngamani adu kari ma Thawaina thanba oiba ta aikoi kari oi na again Kari we ayambas missing na kari gumba wapa khara phajna sando ba adagi di missing se phajna chingbiba ga haiba ubat chingbiba ga uba phangbo ba da kari miyeng oi si di Esorda Thawaina na yam enone tar ba mi aduna ka ayam level am da treat tawe so hangba ya wang o kari no pona Thawaina thalai o asigi marami sumai ni wa Esorgi wa Thawaina thanga do adu kari de mak Thawaina thala kan kari no khoi kan phang kari no khoi oi ga du je Christian. That's it. Super Christian udah bukan apa lagi. Ay Thawaina thalli adu ngasi di ay first class Christian. Adu Thawaina thalli nang second class Christian na later. Being filled with the Spirit doesn't make you super Christian, but Christian who is conforming to the likeness of Christ daily. Yesu Christ second nungti mi khuyma ki sakong onthok liba Christian oihalle. Thawaina than bagi ma asigi hen ba kariyam mat leite chin law sing aikoi na Thawaina thalan bagi matang na wari saba se aikoi gi punsi sing chang yeng se mami tongan ba aikoi gi akoi ba da masung jaga sing da Thawaina than ba si matang na tongan bisor gi waina tambi de mong tambi mayam le opar pangai le adu ko nang masung na mit sing na asing ba amagum ibong ma gi wise na yeng de boy ba ta gi nang masung ai so de na adu gi ma ti yaw ki bi adun hangba bawang phare Thawaina than boy bata Jesus Christ second ko ontho ani Jesus Christ ga manarani Esorga manara agani adugi mapan ai khoi si thajab Christian am orni adu oi bata ga Thawaina thalle ab ai khoi punsigi karamaino khangani khoi sana that's a question right logical question har bu pol mathang mahak paukhum pirakani adubu karamaina khangwai du han yengsemu Many people are confused in this. Many are confused.
Thawaina thanbagi punsi asigi matang wari saba matamda ayana thenaba thajaba khara amadi pura tongan tongan mongi Bible asida amata yawdo mongi ngakna makon harakadi kari kari oh thawaina thanba oiba taragadi atoppa miron ngangadabani atoppa lo ngangadabani nokgadabani pan chonggadabani lawgadabani jagoi sagadabani long na tagadabani Hairakpada saumam phangma matamda bup bup kengadawani adagidi kelhanma ngamido thawaina thanbagi maramnani Esorgi wahaidagi aduga pakon chatpasinggi thabakte yauriba thajabasinggi account adudagi amta yengbiyo ama katang utpiyo ingonda So Thawaina thalli haiba oiba taragadi karamana khona khang karamana khangna Thawaina thanba oiba taragadi ko khangoi dise not by speaking gibberish miron juna taba mayam kari e dagi na ke bawbagi jide panglai e dagi na jet pawba chin da lai tholopagi hek saru pandre mati adum tholopba jing adum nga kana du Thawaina wangang ibne haina habi mayam lai Nope mayam ne de masa ka pha bang ne nik pa mayam lai adagi de to wang na chongba normally chongba ne phajana wang na chong mi ne Thawaina thabak toribe adu ai sa on thang experience de Thawaina thalli ne thawai sang ba yauri bane ne ek tamid usula kan da maning halaga ne round chain dui je adu hai ka changeni hai no that is not Bible amato ude manni kudimo sindo kare no hakchang khudum chandabagi mawang aktane adu ekona Galatians 5 pa matamda thawagi maido kaina hamda it's self control right that means everything now ai wa la tar lei boy ba tar no kan be kaina man har jiwan adu wing x tagi yengse pa ko jabasing thabakta Esorgi Thawaina thanba mi sing ngaktane moi punse khoi uba phange kamaina tabuni yengse Esorgi Thawaina thanba matam na khoi verse 21 laktri verse 19 laktri adu verse 19 dagi khoi uba phangani adu yodri ma kamaina Bible Esorgi Thawaina thanba mi sing je karamaina leina adu hana yengse khoi amle karamaina uthoi ma khoi Esorgi Thawaina thalle haina habedo Adi matam singlup sing aikona New Testament maru oin X ubu phangbu be taragadi by being filled with the Spirit Thawaina thanbi ban mahoi kedabe they preach the gospel apama wa pau sandu ema hoi sar sing chalaga mafam chalaga siba ki de phuba ki de and then karigumba koi X4 yeng boy be taragadi Paul Thawaina sing man thalle kedabe they preach the gospel and adudagi Paul Peter ga John ga X4 dama ko jail lagi thadore thadam jin ko de thwai asang thanbagi pa they preach the gospel X6 kede ma koi X6 ta singlup mayam ding mark kana daba nungai da basing thoe khaibung ta tana adu ke apostle singlup ka Thawaina thanba mi taru khando adu ga si thak pi ga Thawaina thanbagi ma pan adu mi taru tu no ke de khatnaram sing do taisan nei adu yam cham thaban chak yen magi thabang ne moin de Thawaina thanbagi pa and then verse 11 Barnabas Antioch tamana lengi matamda Antioch te sorry wapos no missing line mo hoi tare aduna thajabasing sina sibok sing na Barnabas to X11 da Antioch ta thare Barnabas ka de da healing crusade to brama da ma tau de chong phan to bra masa nik bra nok bra kek laungai adagi di long na tahan bra mayam na te by being filled with the Holy Spirit he encouraged those who came who preached the gospel to preach the gospel faithfully and stand firm chen le na ba du ko apwa pa ta thajbian sandok na bu da magda Esorgi Thawaina thanbagi ma pa na wa pa sno ibu sing tu encourage to and then Paul yeng Thawaina mean X9 yem go bata gira X13 yem go bata gira X17 yem go bata gira kai da we Paul Thawaina thanbagi ma pa na he preached the gospel phumai phure
Thokle makut kan thokanda muk changa kana wapaw sonde. That's what being filled with the Holy Spirit does. Ngaurang phairang gi punsi do natte. Self control leitaba makhai tawba thabak sing do natte. Aduga ekta loina mak taw mu chawkri tek ni te oi khang ma kai ekta pan chong ba adu natte. And then amang pathabak do ama khakle Paul X13 da Thawaina thanbagi pan. Kai man tawba adu amang podo. Bar Jesus go bunu pa ma hangna lana wo paus na ko mana thing mane. See, it all has to do with the preaching the gospel. Esorgi Jesus gi mati mangal chawhon da mag ep bo wa paw hen sandok han ba adu tongan ba maong da mi sing da mang kro da wasna kanbi ba phangna ba gi damakta. Sisna ba nga kane so Esorgi Thawaina thanba mi emagi punsi da gi masagi da kan ba self-seeking, self-centered oi ba kadi emat uba bangoi. The Spirit-filled believers will always exalt Christ. Christ katani thangate je Christ katani wang thamdu je masamak sunate. It's very different, right? Kenadro Thawaina thanba mi sing an lai khaba kagum na khoi thengna bo oi ba taragadi. Aduna lakadu verse 21, 19, 20 and 21 na siya. Paul na thamdagliba Thawaina thanbagi punsidagi uba phangadoba achumba sing ase. Hairiba extraordinary gi thabak ekta healing tawribani khong tekpa phalibani adagi di tongan ba maong da lon mayam ngang libani aidi nok libani kheibani dagi ha hu tawriba mayam khuding maksing aduna di yamna icham chamba oina loba sakhi ngaktane. Chilna sing ibung magi Thawaina thanba matamna ibung mahakna oiriba adugi ona tainabada oiningdaba kari matalite. Mahakna oiriba adumakta oina. Mahakna oiriba mahakna maki misindagi pamliba punsi mahing aduga ona tainaba mongna hingangaduba kari amatlati magi Thawaina kari gumba Thawaina thalli haiba mi aduna Esorge wapau chumna sandokpagi mahutta asengmagi punsi chawhatpagi mahutta natodiba thawak mayam tawboiba targadi you can be very sure Yam na mayek sing nang thalbe ma mangon leiba thalli ba Esorgi Thawai sing manate aran ba Thawaina Esorda gi nate Satan da gi ne norok da gi ne aduna ngasi ni mafam sida jaga sida lotion se adu mathangi nu masine ko verse 19 20 and 21 yeng mina gani adu yamna clear oi housing power with this now sing thajaba ama nang amasung ai oi ba ta ga ekoi Thawaina thanba sing oi gi do ne you ngau ba sing oi do ne aya ki wang ni nahak Thawaina thali ba mira na ibung magi wai pariber na magi wai lu wakal tawduna na ki punji chang ila kan hingli bo oriber Esorgi Thawai thabak suba du nahak na mahaki wai adu injebagi mapalna nahak ibungo mahaki mati mahak da mut hinglera chilnaw sing na kari ibung magi wai padra chang naina magi wai da wakal tawdra aduga magi wai adu da Ponde to the boy with target. Nangi punsidagi Thawai gi chakot padu uba pangmai. Aduna Paul na period ya tang Thawaina thanbu oiyu hana haibase aphaba thajabasing dasu adu soliba thajabasing dasu. Karigumba nahagase ai Thawaina thandri haina haibu oiba target. Ai punsi Thawaina thanba watle. Ai punsidagi asengbugi punsi adu losing satbagi punsi hingba wale haina haibu oiba target sil inausing. Paul na haibi ya tang sin nabu thagulibidi प्रार्थना तो भी ईश्वर की मतेंग ने भी माँ की वाही पावे अदु निगाय ने फम लग ले थोकन अतन मनंग मन बेगन ईश्वर की पांगल में प्रभु आइबु नाहा की Thawaina thanba mi ama ओहन बे मरम दे करी दम अदु नि के तोरि बदा माँ की अनिंग मने अदु करी गुंबा आइखोय इबुंग माँ की अनिंग बगी मतुंग इन नि जब ओइबा तारगे सोदन पाखुम बेगन इबुंग माँ की वासक ने हान जोन पन मंगा अगर था बिचल इनाउंसिंग करके मना Thawaina थले बे ओइ बता ईश्वर बता गसे चाव थोकन just press on makha tan Thawai singna thalali ba mi am gi punsi mai ni thingbe chakot paglo maramni Thawaina than bhai bese amung tang toroga loiba adu week off leiba suti leiba natte Thawaina than bhai bese nungti khuding ekoi punsi legi bu ma ki wahai masung achumba sigi mapana ma ki Thawai gi tabak subi ba adu gi mapana ekoi gi punsi legi u go ngakne hai ba Thawaina than punsi khoi khorang se
ꯑꯗꯨꯒ ꯌꯨ ꯉꯥꯎꯕꯒꯤ ꯄꯨꯟꯁꯤ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡ ꯍꯣꯡꯗꯨꯅ ꯌꯨ ꯉꯥꯎꯗꯕꯁꯤꯡꯒꯨꯝꯅ ꯑꯩꯈꯣꯏ ꯄꯨꯟꯁꯤ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯏꯁꯣꯔꯗꯒꯤ ꯄꯥꯡꯒꯜꯅꯤꯁꯦ ꯊꯋꯥꯏꯅ ꯊꯟꯕ ꯑꯣꯏꯁꯦ ꯕ꯭ꯔꯗꯔꯁ ꯏꯄꯥꯅꯥꯒꯤ ꯄ꯭ꯔꯥꯊꯅꯥꯗꯤ ꯑꯩꯈꯣꯏꯕꯨ ꯅꯍꯥꯛꯀꯤ ꯊꯋꯥꯏꯅ ꯊꯜꯍꯟꯕꯤꯌꯨ ꯅꯍꯥꯛꯀꯤ ꯋꯥꯍꯩꯒꯤ ꯃꯄꯥꯜꯅ ꯁꯟꯗꯣꯛꯄꯗ ꯇꯥꯔꯤꯕ ꯅꯍꯥꯛꯀꯤ ꯋꯥꯍꯩ ꯄꯥꯖꯕꯒꯤ ꯃꯄꯥꯟꯅ ꯈꯪꯖꯔꯤꯕ ꯅꯍꯥꯛꯀꯤ ꯋꯥꯍꯩ ꯑꯃꯁꯨꯡ ꯊꯥꯖꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒ ꯂꯣꯏꯅꯕ ꯃꯇꯝꯗ ꯈꯪꯖꯔꯤꯕ ꯅꯍꯥꯛꯀꯤ ꯑꯆꯨꯝꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤꯒꯤ ꯃꯄꯥꯜꯅ ꯄ꯭ꯔꯚꯨ ꯑꯩꯈꯣꯏ ꯑꯃꯃꯝꯕꯨ ꯅꯍꯥꯛꯀꯤ ꯊꯋꯥꯏꯅ ꯊꯟꯕꯒꯤ ꯄꯨꯟꯁꯤ ꯑꯗꯨꯗ ꯁꯤꯖꯤꯟꯅꯕꯤꯌꯨ ꯄ꯭ꯔꯚꯨ ꯑꯩꯈꯣꯏꯕꯨ ꯍꯥꯡꯍꯟꯕꯤꯒꯅꯨ ꯑꯩꯈꯣꯏꯒꯤ ꯑꯁꯣꯟꯕꯁꯤꯡ ꯑꯗꯨ ꯏꯕꯨꯡꯉꯣ ꯅꯍꯥꯛꯅ ꯇꯥꯛꯄꯤꯌꯨ ꯑꯃꯁꯨꯡ ꯇꯝꯕꯤꯌꯨ ꯅꯪꯒꯤ ꯋꯥꯍꯩꯒꯤ ꯃꯄꯥꯜꯅ ꯈ꯭ꯔꯤꯁꯇꯒꯤ ꯁꯛꯇꯝꯗ ꯑꯩꯈꯣꯏꯕꯨ ꯍꯦꯟꯅ ꯑꯣꯟꯊꯣꯛꯄꯤꯌꯨ ꯅꯍꯥꯛꯃꯛꯀꯤ ꯑꯣꯏꯕ ꯁꯛꯇꯝꯗ ꯑꯩꯈꯣꯏꯕꯨ ꯑꯣꯟꯊꯣꯛꯄꯤꯌꯨ ꯄ꯭ꯔꯚꯨꯅ ꯐꯝꯗꯒꯤ ꯅꯤꯖꯔꯤ ꯄ꯭ꯔꯚꯨ ꯊꯥꯖꯕ ꯑꯃ ꯑꯣꯏꯅ ꯄ꯭ꯔꯚꯨ ꯑꯩꯈꯣꯏꯒꯤ ꯍꯔꯥꯎꯖꯐꯝ ꯅꯨꯡꯉꯥꯏꯖꯐꯝ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯄꯣꯊꯥꯖꯐꯝ ꯈꯨꯗꯤꯡꯃꯛꯁꯤꯡꯒꯤ ꯃꯐꯝ ꯑꯗꯨ ꯊꯋꯥꯏꯅ ꯊꯟꯕ ꯄꯨꯟꯁꯤ ꯑꯁꯤ ꯑꯣꯏꯕ ꯃꯔꯝ ꯄ꯭ꯔꯚꯨ ꯍꯥꯏꯔꯤꯕꯁꯤꯕꯨ ꯍꯦꯟꯅ ꯈꯧꯔꯥꯡꯖꯕꯗ ꯑꯩꯈꯣꯏꯗ ꯍꯦꯟꯅ ꯄꯤꯅꯕꯤꯌꯨ ꯅꯪꯒꯤ ꯃꯇꯤꯛ ꯃꯉꯥꯒꯤꯗꯃꯛ ꯇꯥꯏꯕꯪ ꯄꯥꯟꯕꯁꯤꯗ ꯍꯤꯡꯖꯕ ꯇꯦꯡꯕꯥꯡꯕꯤꯌꯨ ꯌꯦꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡ ꯅꯤꯖꯔꯤ